कुकी टेररिस्टसिंगना तमु लौसिनबा होनरी पीडीएफ ना काबलकपदा मणिपुर की अथौबा अमा लेखिद्रे म्यांमार दा लेंगाक पाइबा मिलिटरी जुंता की मायोक्ता लान हौरिबा KNAB अमदी पीडीएफ की कांगबुना हौजिकसु मणिपुर गा युमथंगनरिबा तमु रीजन बु लौसिनबा अकन ममावंगदा होनरी तमु रीजन गा ताइनरिबा पांडा डिवीजन बु हौजिक मिलिटरी जुंता की मथकता लान हौरिबा KNFB PDF amadi makhoiga chatminariba kangbusingna control tawraga leiri serakchida ngasi ayu PDF ki kangbuna sniper rifle na kapchilakpada manipur gi athauba ama leikidre haina press na phangba paw amana haidi paw asina makhadan hai ngasi panda da khut thoknakibada leikidraba miyo edu manipur gi athauba singna lokthokna bu hotnari haidi press na makhadana phangba paw na hai hauji manipur da thoklamba irang khara nemtharakpadagi iseda sida leiramba kuki terrorist kayasu Myanmar rom da sangsenduna tamu region bu makhoina khudum chanaba kanna honari pumna mangasi oiduna su military junta amadi mahaga chatminariba kangbu singna tamu region bu yamna kanna ngak senbagi thabak chathari haidi afaba makhalgi kulai pairaga military junta gi mathakta lalhau chathariba KNAB PDF amadi makhoiga chatminariba kangbu singi mathakta military junta gi kangbuna drone bombing sijinaduna attack tawbagi thabak su kana chathari haina pawgi source asina makhata na phongdoragli Myanmar da base tawba arm cadre singna border fencing khabagi thabakta akaiba pinaba honaki haina force na phongdoragli Thasi ki dara marida Sandel district ki manung chena New Samtal village da Myanmar da base tawba arm cadre tara Assam Rifles ki operation da laikidaba du haudik Indo Myanmar ngamkhai fencing khabagi thabakta hariba arm cadre sing aduna ayat apan piduna border fencing khabagi thabuta akaiba pinaba honaki haina security force ki makedagi thaudo adugi matangda central government ta paukhum oina pikhre haina Deccan Herald na report tawragli report asigi matungina central security agency ki makok thongba official amana Deccan Herald ta phongdorakpada Myanmar gi national unity government NUG government in exile gi arm wing ama oiriba People Defense Force PDF ki arm cadre singna Manipur gi ngamkhai ain kaina sangsilaktuna border road task force BRTF na border fencing khabagi thabak chathariba asida ayat apan pinaba honare haiba intelligence ki input amana fangbadagi Sandel district in New Samtal village da security force na sangsinduna mafam adubu Condorn of Taunanaba security ki oiba thabak paikhalingai da hariba arm cadre sing aduna security force ki matakta nomai kapsinduna attack chatharaki madamadu da khodakta security force na khut hanbada nomai kamnabada hariba Myanmar da base tawba PDF ki cadre tara adu laikidabani makhoidagi masing yamlaba sophisticated weapon kaya su fagat pangam ki haina paudam lakki haina report asina haidi Ningsing bayabadi thaudo adu ki matangda security force ki makedagi thaudo adu da laikhidraba astiba haksang sing adu identify tawba ngamdana lairi haina statement thokki basu laikhrabani thaja bayaba source amana Deccan Herald ta tamlakpagi matungina thaudo adu da laikhidraba NUG ki cadre singi asiba haksang sing adu NUG ki official singna sinaduna makhata na Indor Myanmar ngamkhai paring kangnon kaina lansilakta ba security force ki makedagi warning Twkhre haidi security force na thadoraki basirol aduda hariba operation aduda AK-47 RPG launcher M4 rifle single rebel amadi nongmai maru kaya su recover tawba ngamki haina khangalaki basu laikhrabani Governor Ukhulda Twkhre ngasidagi Sire Lily festival horagani Manipur ki state flower soiriba Sire Lily gi mingda pangthokadaba Sire Lily festival gi manga suba edition ngasi ayupung 12 makhairom tarakpadagi Governor Ajay Kumar Bhala na athoiba mitunglen oiduna Sire village ki Bangayanda leiba heritage ground da haudoklagani haudopagi thoramda Tangkhul Naga long gi president Chorda Basum amasung Tangkhul Naga Wangnawlong gi president Tennyson Kasungna special guest oigani Governor na thoranga mari leinana Humdramanga suba anniversary gi souvenir amasung phongdopaga loinana state level flower show competition su haudokani festival asigi damang ngarang ayu pung 4 makhai tarakpada Governor na ukhul gi damang Raj Bhavan thadoki adumoina mak ngasi nungthil pung 2 makhai dagi haugadaba cultural program amasung atai entertainment program singdadi mahangna saru yaramdana helicopter da Imphal da halakani haidi Festival asigi dama Manipur State Transport na Imphal gi ISBT dagi tongan ba pungfam da bus ahum thabaga loinana Imphal airport dagi ukhul gi somchai helipad fawgi heli service so ngasi ayupung 4 makhai dagi haudotuna festival asi loidriba fawba miyam da service asigi khudong chaba pigani haidi
ngarang governor ukrulda hek thungbaga ngasidagi hawgadariba festival asigi thauram pangthokfamching haktengnana chatuna yengchinki Singsep thariba sing khandolaga anauba Manipur Semminnasi haina Bimol akoijamna phongdokre Kukina landarakpadagi landena kraba khunja sing hanbiraglo haina su ranjina phongdoragli Chahi sa kaya singsep thadinduna thugainaba honarakiba Manipur gi saktam amata oina khandolaga amamamto oina semdoknaba irang asigi tanja lahausi anauba Manipur ama punna Semminnasi haina Inner Manipur Parliamentary Constituency gi MP Dr. Angomta Bimol akoijamna phongdokre Sugnu SG MLA K Ranjit ki mineng makhada hauhiba tha April 19 dagi hauraga chatharakiba Khamaike State Level 9A Side Football Tournament loishinbagi thoramda Chief Guest ki warol piraduna wafam asi mahangna phongdokibani Dr. Angomta Bimol ACST gi MLA Kangujam Ranjit Hianglam AC gi hanagi MLA Elangba Wisdom ni yauna atai masak nairaba kayana athoiba mithung lensin oina saruk yaraduna pangthokiba thoram aduda MP Dr. Angomta Bimol akoijamna hai iyumda kaure haina mingthonba Khamaike gi football tournament asigi artha yamna lei Manipurda thokliba irang asina maram oiduna mayumai kaimai ado pikhibadagi landena kraba IDP singbu masa masagi mayumda kauragle haibagi paujel pibada natana Manipur gi wangmada England, America, Australia, Dubai yauna malingi foreign laibak kayada tongan ba sinfamda thabak tawduna laikraba Manipur bu kaubagi mawongda lairaba Manipur gi masa kaya busu handaki Manipur gi irang asina masagi maramda Manipur nungsibagi chang makoi gi mapukningda hengadhanki Irang aduna makoibu masagi maraibak maramda mayumda kaurakpagumbagi wakhalon pokhanki iyumda kaure haiba wafam asina Manipuri singda koina thiduna lamna chatuna nanggumbi lairoi he ima haiba ningsinghali maraibak nungsibagi wakhalon pokhali aikhoigi Manipur asi singlaibaki lamdamni chinglaibaki ima Manipuri ni haiba khak kauredabani Geographically amasung geologically yengbada Manipur asi chinglaibakni haiba miyamna khangnaraba wafamni Sing amasung tam haina ani thoktuna aikhoi maselgi marakta chamamnaba po hanba adu iyumda kaure haina chingkhongda pangthokliba football tournament asida lagliba sing amasung tamgi miyoi kaya asi ubada kauthokali Manipur gi handak thokiba irang asi sing amasung tam anigi nungsinabagi marida Manipur thugaiba pamba kanagumba kharana singsep thadinduna aikhoi maselgi marakta amana amabu lana unahanbagi wakhalon pohanduna nungsinadana leirakpa chahi chama helaklaba adugi laina ama handak nahownana phudorakpani More gi kondong lairembi IRB post attack tawduna commando personnel ama halaga ani sohanbada chenaba Kuki terrorist ama NIN Phare Kuki zo terrorist singna mitai da akan malan chatharengai January 10 lisingani kunmari gi ayupung 3:30 tarakpada More gi ima kondong lairembi manakta leiba IRB gi post da bom ama chung nomai sijnaduna akan ba attack chatharaktuna taruk suba MR dagi commando da attach tawba rifleman number 0620211025 W Somordi laikhidrabaga atopa anina sohankiba attack chenaba terrorist ama NIN Phare haidi Pausi asina phangba pauna haibada National Investigation Agency NIN Pharaba terrorist adugi maming Thangmilar Mate Alive Lenin Mate kawi maha ngarang silchar dagi agency asina phabani haidi adumoinama maha karamba Kuki terrorist singi group ki miyoino haibadudi agency asigi maikaidigi phongdorakidri Thaudo aduda ahum suba IRB gi rifleman number 1310823 Songsu Waitui Aimol yauna rifleman number 02200617 sokpadagi khudakta naknana laiba manga suba AR gi unit hospital da pukhatuna laikanakibani Thaudo adugi matangda More PS na numit adumakta da case FIR number 251/2024 register tawduna lokhatki adubo Home Ministry na February 9 2023 da thokiba order amagi matungina thaudo adugi matangda NIA na regular case number 05/2024 NIA Imphal lokhatuna case adu police tagi lawraga investigation chatharakibani Siri Festival gi visitor singda ukrul DC na wafam khara thamlagli
Ngasidagi hauduna numit mangani chumna pangthokadoriba mangasuba state level Chiri Relief Festival 2025 asida security force na akan mamawongda ngak senbagi thabak chathari adubu Imphal Ukhrul lambi asida numidang athengba pung 12 gi matungdadi kanaguma miyu emadana chatpigano haina Deputy Commissioner Ukhrul na thadorpa sirol amana haidi festival asibu yengba lakpa visitor tourist amadi saru yagadaba singna ayu anganbadagi hauduna numidang athengba fawba chathok chachin tawbada ayat apan pidanaba section tharang locally visitors singna Ukhrul dagi yangang pokpi phawbagi lambi paring asida ayu pung 9 dagi nungthil pung 3 phawbagi manungda chatpiyu nungthil pung 3 gi matungda lakpa visitors sing police na ngak senduna pugani tawbatabu ahing nongyai pung 12 gi matungdadi lambi asida visitors singna chathok chachin tawbiganu festival asiga mari lenana Ukhrul police ki WhatsApp yauba emergency phone number amadi helpline number ahum puna phone number mari pung kun mari hangduna thamli phone number mari adudi 8730090890 9612937541 89740945561 amadi 8787534504 ni haidi Isagi iramda Manipur gi gari MSD da thariba Manipur State Transport ase muthalu natragadi chathaloi haina Sri Festival cover gi damak chaliba paumi singna tonglakpa MSD gi bus aduda hairakre hairi